National Martial Arts Committee India na sinduna thasi ki tara hundoi ki hauraga tara taruk foba Uttarakhand ge Dehradun da leiba Parade Ground Badminton Indoor Stadium da pangthokiba Indian Combat League Season 8 da saruk yaruba sannaroi sing Kangleipak Mixed Martial Arts Club amadi sannaroi sing gi imung manung na harau tayamna okkhre hariba combat aduda KMMAC ki oza amadi kongchet adugi coach oiriba Nandaibang Frank na luchingdana sannaroi taranithoi makna tongan ba weight category singda goal loba ngamlakpada natana title belt ani amasu fanglaki hari hiramasi matangda coach Nandaibang Frank na fongdokibada ngasigi mirol asina iramda Manipur gi martial arts masana si mirairabasu India gi oina nauna masak nairakliba fighter sing asi Manipur dagi oiri Iramdamgi sanafam sing matik chadre haiduna mapanamda chatuna sel tingna training yaurudrabasu iramdamasida leiduna achetpa wakhalona magaloinena kanna honarabadi soidana mai pakpangamgani haike Sidagi okkhre na sidagi re maming leide singja moina hana dringai da bugi michat phangnabe kairak to impa akoi Manipur sidagi phangbane ba awna masi akoi thamoi da achetpa thajaba thambiraga lengdana practice tawba matamda paisa su tingloi adui mathakta adum mathak adum kakhalakani haitare masi aigi ojamo ina aina su ojamo ina chongchokcharumna masi gi aigi kano haitare aigi leptraba manglane haitare lepkhaba awna Manipur sidagi akoi yengnaba matamdasu mayam sinasu akoi maitai machane hai sumnung hen nungsidre kaino habda maitai macha se lakula kainom tawra adum hangi habase moi loi khangneba aduna akoi je kamai tawge da divide and rule thaina gi akoi gi British na sanabirambodo adumaina hoji akoi sanaroi desu divide and rule tawriba nang sumaina tawra agadi sumai tawni nangi sumai compensation pini nang adu tawni da tawni akoi na khangjaba khalai haitare phajadaba adugo sugumba mayam ja aina utang de best level da Manipur itself akoi state sidai da training tawraga high level da thokpa player performance tawba high level yauna sanabung amba player amadi level achieve tawba player aina laibaude ai namnai pudokini haitare